Wakal khalli kanana piraklibano haina khanna khanna changlakpani kaada leiramlibasingdusu wahang tawrai kaide chaponu khangdi sarda akhoi chiche amana aigine na piri kainu no chedu mi nungsiga leibrane sumai nangi chanabaga pirakpu numit yawbraba nawtonna hoine yumda leidu nongmaton sinaraga wari watai tawba numit yawdi aduga ngasi nangi chanaba pirakpasi as thajadeda noida nate aisu thajadeko ado kanana pirakpo iramba yai khallo sum nangna khangjaba mida malem wakhal tawi kanana oibe yai haina akhoi dei mamdi lei kaidage kaibul deini akhoi mamagi mabungi machanupi ni oh mana oiramani na nang chapyungna khallaba natro ma natradi kana oidino kanam leiti athoi bana hayeng sardang sise kailamdei pirakpano na hoi aidi aina jingnabamdi leihe kanano chichedo nangonda pam hebam leibado adu noiramdo mali taningdeko mana ai hostel da lei haba khangsu khangamoidabada nangbu pamjabanina nangna tawba thabak nangna leiba mafam kai khangoidino mana nangbu asingba nungsibo oiradi nangi leifam soidana thiramniko nungsibai mayai se yam kanbani bungo yari taningdre hayeng sarda ngase athoi baga nauton gadu iching chingnai masada adubu amuksu khalli principal ga magadi kaisu khangnaramoi aduna malemgi matai mana piramba oirambasu yai haina khalli hayeng ayu principal da hanglaga khangaba haiduni haina leithokri anidusu malemna ngaiko kanano nang aigi nakta nungtigi laktuna aibu toina otloriba saklot pinang kanano hayo ngasi de aramda chatkhiba yaroi ngaiko mamangda leplibi sakhangdabi nupi magi manakta tapna tapna changsilli nasaklotlaga aibu toina otkano si nangbu kanano ifamda khangalo masaklotuna leplambi nupi masu mamai tapna leithorai nupi adugi maithong ubada malem amuba leichilna khumjinduna thamkhraba thajadu khanghaudana apaiba leichil maraktagi tholakpagum maithongda momon minok tamkhri aribi ihe nate sorry chiche haiba yainu du noklaga nangboy khangbrane khangi aigi thamoibu kai hobiramlaga nupa topa koi khiba leirakla ton chabigi saklon lauriba corona virus tagi na sathibi nupi duni adudi hen mandro nangso aibu corona virus ka changdam narakpadudi hen mande sidai hen ba virus ni nangni phamda sandok piramisi virus tu na hakchang kaya chingse function amta tawanda chap le bahurakli sidabu nangse aphabu nupi ni haikidro nate nang nasana na sasi phai khanjari bra haiba aidi am phai kaino noina egi mapan thongi saktam khak uraga aibu just tawadi langani yare khangi ngasidi phamda aseng bairamdana nanghan khiba yaroi kaigumba hek han khiba thoklaba nang amone phamda saklot bigi saktam loraga lakpa yaroi aidi lakhini nangi nanakta toina dam lakani naingonda kai tawngam duiba khangde aidi haisini lakpa yaroi nangna tawningba tawjarona aidi sunghai hairoi toina sulakani malem pran chakna aribi me nangna angang aigi thamoi se kai horaga nangi kari tongjabanoba aribia nang aina sum nungsirakpani nangna sum lapthokibani aine khoidaw yam sawningida nang kaiso phabu oiroi nang hoji koinari ne tawriba pupu manbadusune kainaru nang angang aigi thamoi kai hanbagi hiyainu malemgi wahaida sitha noi malemdi hiyainu gi matauda sauningbana loiri mahangna dumna sauringai athoibana masanum laga wakal tahalai nipa ha kaino du kanano maidubo jwar harabo kanum tawri
ꯏꯁ ꯉꯁꯥꯏꯗꯩ ꯇꯨꯝꯃꯨꯔꯁꯦꯅ ꯀꯧꯔꯤꯁꯤ ꯅꯅꯥꯗꯨ ꯇꯥꯗ꯭ꯔꯣ? ꯀꯅꯥꯏ ꯋꯥꯈꯜꯕꯨ ꯈꯜꯂꯤꯅꯣ ꯈꯪꯗꯦꯃꯤ. ꯇꯨꯝꯃꯝꯃꯣ ꯂꯥꯛꯑꯒꯦ. ꯅꯪ ꯏꯕꯣ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯟꯗꯛ ꯉꯥꯎꯔ ꯆꯠꯇꯧꯔꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯔꯤ ꯅꯪ. ꯑꯁ ꯐꯝ ꯁꯦꯝꯃꯝꯃꯣ ꯂꯥꯛꯑꯒꯦ. ꯑꯩꯗꯤ ꯖ꯭ꯋꯥꯔ ꯍꯥꯔꯕꯣꯏ ꯅꯤꯡꯉꯨꯔꯦ. ꯂꯥꯏꯅꯥ ꯍꯦꯟꯖꯜꯂꯛꯇ꯭ꯔꯤꯉꯩ ꯂꯥꯏꯑꯣꯡꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯗꯁꯨ ꯈꯔꯗꯤ ꯌꯦꯟꯊꯣꯔꯛꯎꯀꯣ. ꯌꯦꯟꯊꯣꯛꯄꯗ ꯅꯪ ꯄꯩꯁꯥꯗꯤ ꯇꯤꯡꯉꯣꯏ, ꯏꯅꯔꯖꯤꯕꯨꯗꯤ ꯈꯔ ꯇꯤꯡꯕ ꯌꯥꯏ. ꯑꯗꯣ ꯌꯦꯟꯊꯣꯛꯇꯕꯤ ꯊꯝꯕꯗ ꯑꯐꯨꯟꯕꯤ ꯏꯅꯔꯖꯤꯗꯤ ꯀꯩꯝ ꯀꯥꯟꯅꯗꯕꯅꯤꯀꯣ. ꯑꯩꯈꯣꯏꯗ ꯅꯪꯒꯤ ꯂꯥꯏꯅꯥꯗꯣ ꯌꯦꯟꯊꯣꯔꯛꯏ ꯀꯥꯏꯅ ꯁꯦꯜ ꯀꯩꯁꯨ ꯂꯧꯕꯤꯔꯣꯏ. ꯁꯦꯜꯁꯤ ꯀꯤꯝꯇ ꯂꯧꯗꯅꯦ ꯃꯇꯦꯡ ꯇꯧꯕꯤꯒꯦ ꯑꯣꯖꯥ ꯔꯣꯃꯤꯌꯣ. ꯑꯩꯁ ꯔꯣꯃꯤꯌꯣꯗꯤ ꯈꯔ ꯐꯖꯕ ꯋꯥꯠꯂꯤ. ꯇꯥꯃꯣ ꯗꯦꯕꯗꯥꯁ. ꯄꯛꯑꯦ. ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯇꯥꯃꯣ ꯗꯦꯕꯗꯥꯁ, ꯄꯛꯇꯕꯧ. ꯃꯥꯂꯦꯝ ꯃꯈꯣꯡꯗ ꯇꯣꯡꯂꯝꯕ ꯆꯝꯄꯜꯗꯣ ꯁꯠꯇꯣꯛꯂꯒ ꯑꯊꯣꯏꯕꯗ ꯂꯪꯁꯤꯜꯂꯛꯏ. ꯍꯣꯏꯃꯥ ꯁꯤꯔꯦ, ꯀꯩꯅꯣ ꯇꯥꯃꯣ? ꯋꯥꯊꯤꯗꯨ ꯌꯥꯝ ꯉꯥꯡꯒꯅꯨ, ꯇꯨꯝꯃꯨꯔꯣ ꯆꯠꯂꯣ. ꯇꯥꯃꯣꯏ, ꯑꯁꯦꯡꯕ ꯍꯥꯏꯔꯗꯤ ꯁꯥꯎꯅꯤꯡꯉꯝꯅꯤ. ꯅꯪ ꯈꯜꯂꯤ ꯋꯥꯈꯜꯗꯣ ꯑꯩꯈꯣꯏꯁꯨ ꯂꯣꯏ ꯈꯪꯉꯤ ꯑꯣꯖꯥ. ꯅꯨꯡꯁꯤꯔꯗꯤ ꯅꯨꯡꯁꯤꯔꯦ ꯐꯖꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯑꯃꯨꯛ ꯂꯣꯠꯁꯟꯗꯅ ꯊꯝꯃꯤꯗꯣ. ꯅꯨꯡꯁꯤꯕꯗꯤꯅꯦ ꯂꯣꯠꯁꯤꯜꯂꯒ ꯍꯦꯟꯕꯅꯦ. ꯅꯨꯡꯁꯤꯕ ꯃꯩꯆꯥꯛ ꯐꯪꯉꯛꯄ ꯈꯪꯉꯕ꯭ꯔꯥ? ꯃꯤ ꯅꯨꯄా ꯀꯣꯏꯈ꯭ꯔꯗꯨꯕꯨ ꯐꯣꯡꯗꯣꯛꯎꯔ ꯀꯩ ꯀꯥꯟꯗꯣꯏꯅꯣ? ꯐꯝ ꯁꯦꯝꯅꯔꯝꯕ ꯃꯌꯥꯝꯗꯨ ꯃꯥꯂꯦꯝꯗ ꯄꯨꯂꯞ ꯃꯤꯐꯝ ꯊꯝꯂꯛꯏ. ꯃꯥꯂꯦꯝꯁꯨ ꯉꯁꯤꯗꯤ ꯌꯥꯝ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯁꯛꯐꯝꯗ ꯂꯩ. ꯅꯍꯥꯟ ꯃꯈꯩ ꯑꯣꯏꯔꯗꯤ ꯇꯥꯅꯤꯡꯗꯦ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯔꯒ ꯋꯥ ꯊꯩꯗꯣꯛꯈ꯭ꯔꯗꯧꯅꯤ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥ ꯇꯧꯗ꯭ꯔꯤ. ꯃꯌꯥꯝꯗꯨ ꯄꯨꯂꯞ ꯃꯥꯂꯦꯝꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯏ. ꯑꯊꯣꯏꯕꯅ, ꯀꯩꯅꯣ ꯍꯥꯏꯁꯦ? ꯀꯅꯥꯅꯣ ꯅꯨꯄꯥ ꯀꯣꯏꯈ꯭ꯔꯤꯁꯤꯅ? ꯅꯥꯎꯇꯣꯟꯅ, ꯌꯥꯏꯐꯕꯤꯔꯣ? ꯃꯅꯤꯊꯣꯏꯕ ꯂꯥꯡꯇꯛꯅꯅ, ꯏꯇꯥꯎ ꯀꯅꯥꯅꯣ? ꯑꯇꯩꯁꯤꯡꯗꯨ ꯀꯅꯥꯅꯣꯅ ꯍꯪꯅꯔꯛꯏ ꯃꯥꯂꯦꯝ ꯇꯞꯅ. ꯃꯤꯅꯤ. ꯑꯊꯣꯏꯕꯗꯣ ꯁꯥꯎꯅꯤꯡꯅ, ꯃꯤꯗꯨꯅꯦ ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯍꯥꯏꯔꯛꯑꯣ. ꯂꯣꯠꯇꯅ ꯑꯃꯨꯛ ꯇꯧ ꯂꯩꯔꯅꯨ, ꯁꯠ ꯍꯥꯏꯔꯛꯑꯣ. ꯍꯥꯏꯔꯛꯑꯣ ꯏꯇꯥꯎ, ꯀꯅꯥꯅꯣ? ꯅꯔꯣꯟ ꯆꯨꯝꯃꯨꯅ. ꯑꯁ ꯍꯥꯏꯈꯤꯕ ꯈꯤꯇ ꯍꯟꯗꯣꯛꯁꯤ. ꯑꯩ ꯍꯥꯏꯗ꯭ꯔꯤꯉꯩꯗꯅꯦ ꯁꯣꯔ ꯐꯨꯟꯗꯅ ꯁꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦ. ꯅꯣꯏ ꯋꯥꯔꯤ ꯇꯥꯕ ꯐꯪꯖꯔꯣꯏ ꯑꯩ ꯁꯤꯈ꯭ꯔꯗꯤ. ꯃꯌꯥꯝꯗꯨꯁꯨ ꯈꯔ ꯍꯟꯗꯣꯛꯏ. ꯃꯥꯂꯦꯝ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯃꯥꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯑꯋꯥꯕ ꯃꯌꯥꯝꯗꯨ ꯇꯝꯊꯣꯔꯛꯏ. ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦꯗ. ꯅꯍꯥꯟ ꯅꯣꯡꯃ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜ ꯂꯥꯛꯄ ꯃꯇꯝꯗ ꯁ꯭ꯀꯨꯜ ꯍꯟꯖꯤꯟꯐꯝꯗ ꯂꯩꯔꯝꯕ ꯆꯤꯆꯦꯗꯣ. ꯑꯗꯨ ꯀꯩꯗꯧꯔꯕ? ꯑꯩꯉꯣꯟꯗ ꯄ꯭ꯔꯄꯣꯁ ꯇꯧꯔꯝꯃꯤꯗꯅ. ꯍꯣꯏꯅꯦ ꯇꯧꯔꯝꯃꯤꯅꯦ. ꯅꯪꯅ ꯌꯥꯁꯨ ꯌꯥꯈꯤꯗꯅ. ꯑꯗꯨ ꯀꯩꯗꯧꯔꯕ? ꯍꯧꯖꯤꯛꯇ ꯄꯥꯝꯃꯛꯏꯔꯣ? ꯈꯪꯗꯦ. ꯍꯟꯗꯛꯇꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯗꯨꯝ ꯂꯩ. ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯅꯨꯡꯁꯤꯕ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯗꯤ ꯀꯩꯗꯧꯕꯩ ꯃꯥ ꯑꯩꯉꯣꯟꯗ ꯄ꯭ꯔꯄꯣꯁ ꯇꯧꯔꯛꯏꯅꯣꯕ? ꯀꯩꯗꯧꯕꯩ ꯃꯥ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯔꯝꯃꯤꯅꯣ ꯍꯥꯏꯕꯅꯤꯗ. ꯃꯥꯂꯦꯝ ꯃꯆꯤꯟꯗꯨ ꯄꯣꯝꯊꯣꯛꯂꯒ, ꯏꯁ ꯕꯨꯡꯉꯣ, ꯆꯤꯆꯦꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯈꯨꯗꯛꯇ ꯌꯥꯗ꯭ꯔꯁꯨ ꯀꯣꯟꯅ ꯁꯨꯝ ꯅꯪꯅ ꯌꯥꯅꯤꯡꯕ ꯃꯇꯝꯗ ꯄꯥꯎꯈꯨꯝ ꯄꯤꯔꯛꯎ. ꯆꯤꯆꯦ ꯅꯪꯕꯨ ꯉꯥꯏꯔꯝꯒꯦ ꯀꯥꯏꯅ. ꯃꯆꯤꯟꯗꯣ ꯀꯌꯥꯗ ꯊꯤꯔꯤꯅꯣ? ꯈꯜꯂꯨꯔꯒ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯛꯏ. ꯑꯇꯣꯞꯄ ꯃꯃꯥꯟꯅꯕ ꯑꯃꯅ, ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯀꯣꯏꯈ꯭ꯔꯕꯣ ꯍꯥꯏꯁꯦ? ꯀꯣꯏꯈ꯭ꯔꯦ. ꯄꯨꯄꯨ ꯑꯃꯒ ꯈꯪꯅꯈ꯭ꯔꯕ. ꯃꯥꯏꯗꯣ ꯄꯩꯁా ꯄꯥꯏꯕ ꯊꯤꯔꯤ ꯑꯣꯏꯔꯝꯅꯤ. ꯈꯪꯗꯦꯗ, ꯃꯥ ꯐꯠꯇꯦ ꯑꯩꯕꯨ ꯌꯥꯝ ꯋꯥꯍꯟꯕꯒꯤ. ꯋꯥꯔꯤ ꯈꯪꯕ ꯑꯍꯨꯝꯗꯨꯗꯤ ꯅꯣꯛꯂꯤ. ꯑꯇꯩꯗꯤ ꯃꯥꯂꯦꯝꯒꯤ ꯃꯇꯦꯡ ꯁꯨꯝ ꯄꯥꯡꯁꯤꯜꯂꯒ ꯁꯥꯎꯕ ꯌꯥꯎꯁꯤꯜꯂꯤ. ꯑꯩꯁꯦ ꯃꯗꯨ ꯁꯨꯡꯍꯩ ꯍꯩꯅꯔꯝꯗꯕꯅꯤ. ꯌꯥꯝ ꯈꯠꯂꯦꯅ. ꯀꯔꯝ ꯀꯥꯟꯗꯩ ꯑꯃꯨꯛ ꯍꯩꯅꯔꯛꯏꯕ? ꯈꯪꯗꯦ. ꯃꯥꯅ ꯏꯅꯥꯛꯇ ꯂꯥꯛꯈꯤꯗꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯏꯁꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯎꯈ꯭ꯔꯤ. ꯅꯧꯔꯤꯉꯩꯗ ꯈꯪꯂꯝꯗꯦ. ꯃꯥꯒꯤ ꯃꯔꯝꯗ ꯀꯥ ꯍꯦꯟꯅꯁꯨ ꯈꯜꯂꯝꯗꯦ. ꯁꯨꯝ ꯀꯨꯏꯔꯒ ꯏꯁꯥꯁꯦ ꯐꯥꯖꯤꯟꯕ ꯉꯝꯗ꯭ꯔꯤ. ꯀꯣꯛꯁꯨ ꯆꯥꯛ ꯇꯧꯔꯕ ꯈꯪꯗꯦ. ꯍꯟꯗꯛꯇꯤ ꯂꯥꯏꯔꯤꯛ ꯄꯥꯕꯁꯨ ꯌꯥꯗꯦ, ꯇꯨꯝꯕ ꯆꯥꯕꯁꯨ ꯌꯥꯗꯦ. ꯀ꯭ꯂꯥꯁꯔꯨꯝꯗ ꯑꯣꯖꯥꯅ ꯂꯥꯏꯔꯤꯛ ꯇꯥꯛꯑꯁꯨ ꯑꯩ ꯀꯣꯛꯇ ꯑꯝꯇ ꯆꯪꯗꯦ. ꯑꯊꯣꯏꯕꯅ ꯈꯨꯕꯥꯛ ꯈꯨꯔꯒ, ꯋꯥ ꯂꯣꯏꯔꯦ. ꯑꯩꯈꯣꯏ ꯅꯨꯄꯥꯁꯤꯗꯤ ꯂꯞꯇ ꯂꯥꯁ ꯁ꯭ꯇꯦꯖ ꯌꯧꯔꯝꯃꯤꯗꯅ. ꯑꯗꯨ ꯅꯍꯥꯟ ꯑꯩꯈꯣꯏꯗ ꯇꯝꯊꯣꯛꯑꯝꯃꯗꯤ ꯀꯔꯤꯅꯣ ꯇꯧꯕ ꯌꯥꯕ ꯈꯟꯅꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯂꯥꯁ ꯁ꯭ꯇꯦꯖꯅꯤꯅ ꯀꯔꯤ ꯋꯥ ꯊꯣꯛꯇꯣꯔꯤ ꯍꯥ? ꯅꯥꯎꯇꯣꯟꯅ, ꯍꯣꯏꯅꯦ, ꯑꯔꯣꯏꯕ ꯁ꯭ꯇꯦꯖ ꯌꯧꯁꯤꯟꯈ꯭ꯔꯗꯤ ꯑꯩꯈꯣꯏꯅꯗꯤ ꯌꯥꯔꯔꯣꯏ. ꯗꯥꯛꯇꯔ ꯂꯦꯅꯤꯟ ꯃꯅꯥꯛꯇ ꯌꯧꯗ꯭ꯔꯗꯤ ꯌꯥꯔꯣꯏꯕ. ꯃꯅꯤꯊꯣꯏꯕꯅ, ꯅꯣꯏ ꯑꯅꯤ ꯑꯝꯇ ꯉꯥꯏꯈꯣ ꯀꯩꯗꯧꯔꯒꯦ? ꯀꯩꯅꯣꯈꯔ ꯈꯟꯅꯕ ꯌꯥꯕ ꯌꯦꯡꯁꯤ. ꯑꯊꯣꯏꯕꯅ, ꯅꯨꯄꯥ, ꯅꯪ ꯑꯁꯦꯡꯕꯒꯤ ꯆꯤꯆꯦꯗꯨ ꯅꯨꯡꯁꯤꯕ꯭ꯔꯥ? ꯅꯨꯡꯁꯤꯔꯤ. ꯑꯩꯅ ꯅꯨꯡꯁꯤꯒꯦꯅ ꯅꯨꯡꯁꯤꯕ ꯅꯠꯇꯦ. ꯃꯥꯅ ꯑꯩꯕꯨ ꯀꯥꯏꯍꯧꯔꯝꯕꯅꯤ. ꯑꯁꯦꯡꯕ ꯍꯥꯏꯌꯨ. ꯃꯥꯅ ꯀꯥꯏꯍꯧꯔꯝꯒꯦꯔꯥ ꯀꯥꯏꯍꯧꯔꯝꯃꯣꯏꯔꯥ, ꯅꯪ ꯍꯧꯖꯤꯛ ꯃꯥ ꯑꯗꯨꯝ ꯅꯨꯡꯁꯤꯔꯕ ꯅꯠꯇ꯭ꯔꯣ? ꯅꯨꯡꯁꯤꯗ꯭ꯔꯤꯔꯥꯕ? ꯍꯥꯏꯔꯛꯑꯣ ꯑꯁꯦꯡꯕ. ꯅꯨꯡꯁꯤꯔꯦ ꯍꯥꯏꯕ.
ꯌꯥꯔꯦ ꯅꯊꯃꯣꯏꯅꯕꯨ ꯁꯦꯡꯉꯗꯤ ꯑꯩ ꯊꯣꯛꯄ ꯇꯧꯔꯛꯀꯦ ꯌꯦꯡꯉꯣ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯄꯥꯎ ꯅꯨꯡꯉꯥꯏꯍꯟꯒꯦ ꯀꯩꯗꯧꯗꯣꯏꯕ ꯅꯪꯅ ꯌꯦꯡꯉꯣꯗ ꯑꯩ ꯑꯗꯨꯝ ꯇꯧꯔꯛꯀꯦ ꯑꯥꯔ.ꯀꯦ ꯑꯊꯣꯏꯕ ꯑꯩꯒꯤ ꯏꯒꯨꯟ ꯈꯪꯉꯣ ꯍꯌꯦꯡꯗꯤ ꯅꯥꯎꯇꯣꯟꯅ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯁꯦ ꯆꯤꯟꯅ ꯍꯥꯏꯕꯅ ꯀꯥꯟꯅꯗꯦ ꯊꯕꯛ ꯑꯣꯏꯅ ꯎꯠꯂꯛꯀꯦ ꯅꯨꯄꯥ ꯋꯥꯔꯨꯔꯅꯨ ꯍꯌꯦꯡ ꯑꯊꯣꯏꯕꯅ ꯀꯩꯗꯧꯔꯛꯀꯦꯗꯣ ꯌꯦꯡꯉꯁꯤ ꯂꯥꯛꯑꯣꯍꯦ ꯃꯌꯥꯝ ꯇꯨꯝꯅꯔꯨꯔꯁꯤ ꯃꯇꯝꯁꯦ ꯊꯦꯡꯈ꯭ꯔꯦ ꯍꯌꯦꯡ ꯍꯧꯒꯠꯄ ꯊꯦꯡꯒꯅꯤ ꯃꯈꯣꯏ ꯄꯨꯟꯅ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ ꯃꯥꯂꯦꯝꯗꯣ ꯉꯁꯤꯗꯤ ꯈꯔ ꯈꯖꯤꯛ ꯌꯥꯡꯕꯗꯧꯅ ꯈꯜꯂꯤ ꯃꯁꯥꯗ ꯂꯩꯔꯝꯕ ꯑꯋꯥꯕꯁꯤꯡ ꯈꯔ ꯀꯣꯛꯈ꯭ꯔꯦ ꯃꯌꯥꯝꯗ ꯇꯝꯊꯣꯛꯈꯤꯕꯁꯤꯅ ꯋꯥꯏ ꯁꯪꯕꯅꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯈꯣꯏꯃꯨꯒ ꯏꯕꯦꯌꯥꯏꯒꯗꯨ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯊꯕꯛ ꯆꯠꯅꯕ ꯁꯦꯝ ꯁꯥꯏ ꯇꯟꯖꯥꯗꯨꯗ ꯍꯤꯌꯥꯏꯅꯁꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯀꯨꯝꯂꯛꯏ ꯃꯃꯥ ꯍꯧꯖꯤꯛꯇ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯔꯣ ꯍꯩ ꯅꯄꯥꯁꯦ ꯑꯣꯐꯤꯁ ꯆꯠꯇꯣꯏꯅꯤꯅꯅꯦ ꯈꯔ ꯉꯟꯅ ꯃꯌꯥꯝꯗꯣ ꯎꯅꯔꯝꯗꯕ ꯌꯥꯔꯣꯏꯅꯦ ꯑꯗꯣ ꯌꯥꯝꯗꯤ ꯉꯜꯂꯤ ꯕꯦꯃꯥ ꯌꯥꯔꯦ ꯅꯃꯥꯒ ꯑꯣꯟꯁꯤꯟꯅꯔꯨꯔꯅꯨ ꯊꯕꯛ ꯆꯠꯂꯝꯗꯥꯏꯁꯤꯗꯅꯦ ꯏꯁꯧ ꯑꯃꯨꯛ ꯂꯥꯡꯉꯛꯑꯅꯤ ꯏꯄꯥ ꯇꯥꯅꯤꯡꯗꯦꯕ ꯌꯦꯁ ꯁꯥꯔ ꯕꯣꯁ ꯑꯗꯣ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯑꯩꯒꯤ ꯑꯍꯥꯎꯕꯤ ꯂꯩꯔꯛꯑꯣ ꯍꯣꯏ ꯂꯩꯔꯛꯀꯦ ꯕꯦꯃꯥ ꯌꯦꯁ ꯃꯣꯝ ꯏꯁ ꯆꯥꯛ ꯂꯣꯏꯔꯝꯃꯕꯅꯤ ꯅꯪ ꯊꯤꯔꯒ ꯆꯥꯔꯣ ꯍꯣꯔꯦꯟ ꯀꯣꯂꯦꯖꯇꯣ ꯉꯟꯅ ꯍꯜꯂꯛꯑꯗꯤꯅꯦ ꯏꯃꯨꯡ ꯃꯅꯨꯡ ꯈꯔ ꯂꯣꯏꯁꯤꯜꯂꯝꯃꯨꯀꯣ ꯑꯣꯀꯦ ꯃꯦꯗꯥꯝ ꯃꯁꯤꯗꯤꯕ ꯑꯩꯈꯣꯏ ꯊꯣꯛꯑꯦꯀꯣ ꯐꯤꯗꯣ ꯈꯔ ꯊꯨꯅ ꯁꯥꯔꯣ ꯑꯩ ꯀꯣꯏꯕ ꯆꯠꯄꯗ ꯏꯟꯅꯕ ꯐꯤ ꯂꯩꯇ꯭ꯔꯦꯕ ꯁꯦꯂꯦꯕ꯭ꯔꯤꯇꯤꯗꯧꯅ ꯍꯣ ꯃꯣꯏ ꯁꯦꯂꯦꯕ꯭ꯔꯤꯇꯤꯗꯩ ꯑꯩꯅ ꯍꯦꯜꯂꯤ ꯐꯖꯕ ꯅꯠꯇ꯭ꯔ ꯕꯕꯥ ꯃꯥꯅꯤ ꯏꯆꯥꯅ ꯍꯦꯜꯂꯤꯅꯦ ꯐꯖꯕ ꯑꯗꯨꯅꯦꯕ ꯕꯕꯥꯇꯅꯤ ꯌꯥꯔꯤꯁꯤ ꯃꯈꯣꯏ ꯕꯕꯥ ꯆꯠꯅꯕ ꯇꯧꯔꯁꯤ ꯍꯣꯏ ꯕꯦꯃꯥ ꯑꯩꯈꯣꯏ ꯊꯣꯛꯑꯦꯀꯣ ꯍꯦꯟꯊꯣꯏ ꯀꯧꯔꯒ ꯅꯤꯡꯊꯤꯅ ꯂꯩꯃꯤꯟꯅꯔꯝꯃꯣ ꯍꯣꯏ ꯕꯕꯥ ꯈꯣꯏꯃꯨꯒ ꯏꯕꯦꯌꯥꯏꯒꯗꯨ ꯃꯈꯣꯏꯒꯤ ꯑꯅꯧꯕ ꯍꯥꯡꯕ ꯗꯨꯀꯥꯟ ꯑꯗꯨꯗ ꯆꯠꯈ꯭ꯔꯦ ꯍꯤꯌꯥꯏꯅꯨ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯂꯛꯏ ꯃꯥꯅ ꯀꯥꯗ ꯆꯪꯂꯛꯄꯒ ꯃꯄꯥ ꯆꯥꯅꯅ ꯐꯃꯨꯡ ꯃꯊꯛꯇ ꯂꯩꯔꯤꯕ ꯐꯣꯟ ꯑꯗꯨꯁꯨ ꯔꯤꯡ ꯂꯥꯛꯏ ꯆꯪꯁꯤꯟꯗꯨꯅ ꯔꯤꯁꯤꯞ ꯇꯧꯏ ꯍꯜꯂꯣ ꯆꯦ ꯍꯥꯎ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯝꯕꯤꯌꯨꯔꯣ ꯀꯩ ꯄꯥꯎꯅꯣ ꯆꯤꯆꯦ ꯀꯥꯏ ꯂꯩꯒꯦ ꯀꯥꯗ ꯂꯩꯌꯦ ꯐꯃꯨꯡꯗ ꯑꯝꯇ ꯐꯝꯃꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯛꯑꯣꯅꯦ ꯐꯝꯃꯦꯕ ꯃꯥꯂꯦꯝꯅꯅꯦ ꯆꯦꯗꯨ ꯅꯨꯡꯁꯤꯔꯦ ꯍꯥꯏꯔꯛꯑꯦ ꯍꯥꯏꯕ ꯍꯥ ꯀꯩꯅꯣ ꯊꯣꯏꯕ ꯑꯁꯦꯡꯕ꯭ꯔꯣ ꯑꯁ ꯆꯦ ꯁꯤꯗꯕꯨ ꯑꯃꯨꯛ ꯐꯥꯒꯤ ꯇꯧꯈꯤꯗ꯭ꯔꯣ ꯑꯁꯦꯡꯕꯅꯤ ꯉꯔꯥꯡꯗꯣ ꯅꯨꯃꯤꯗꯥꯡ ꯁꯥꯔ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯃꯥꯂꯦꯝꯗ ꯆꯤꯆꯦ ꯑꯃꯅ ꯄꯤꯔꯛꯄꯅꯤꯅꯅꯦ ꯑꯆꯥꯄꯣꯠ ꯈꯔ ꯄꯤꯔꯛꯏ ꯑꯗꯨ ꯄꯤꯔꯛꯄꯗꯩ ꯑꯗꯨꯝ ꯃꯪꯈ꯭ꯔꯦ ꯑꯩꯅ ꯇꯨꯝꯃꯁꯦꯅ ꯃꯁꯥ ꯅꯣꯝꯃꯒꯅꯦ ꯒ꯭ꯌꯥꯟ ꯇꯥꯍꯟꯕꯅꯤ ꯑꯗꯩ ꯑꯗꯨꯝ ꯃꯥꯒꯤ ꯊꯃꯣꯏꯗ ꯂꯩꯕꯁꯤꯡꯗꯣ ꯃꯌꯥꯝ ꯆꯪꯗꯅ ꯇꯧꯔꯒ ꯍꯪꯕꯅꯤ ꯑꯗ ꯂꯣꯏ ꯍꯥꯏꯗꯣꯔꯛꯏ ꯉꯔꯥꯡ ꯁꯥꯔ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯄꯤꯔꯛꯄ ꯑꯆꯥꯄꯣꯠꯇꯣ ꯑꯩꯅ ꯄꯤꯈꯤꯕꯅꯤ ꯆꯦꯅꯔꯣ ꯀꯃꯥꯏ ꯈꯪꯅꯩꯕ ꯆꯦꯗꯤ ꯅꯣꯏ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗꯣ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯅꯤ ꯑꯩꯅ ꯉꯔꯥꯡ ꯆꯥꯛꯀꯧꯍꯟꯕꯅꯤ ꯕꯕꯥꯗ ꯍꯥꯏꯔꯒ ꯑꯣ ꯆꯤꯆꯦꯗꯤ ꯌꯥꯝ ꯈꯪꯅꯔꯝꯃꯤ ꯃꯥꯂꯦꯝꯒꯤꯗꯃꯛ ꯐꯖꯅ ꯍꯣꯠꯅꯔꯝꯃꯤ ꯆꯦꯗꯤ ꯑꯩꯅ ꯃꯥ ꯅꯨꯡꯁꯤꯕꯁꯦ ꯁꯥꯁꯤꯟꯅꯕ ꯅꯠꯇꯦ ꯊꯃꯣꯏꯗꯒꯤ ꯁꯦꯡꯅ ꯅꯨꯡꯁꯤꯕꯅꯤ ꯑꯗꯨꯅ ꯃꯥꯒꯤꯗꯃꯛꯇꯤ ꯑꯩꯅ ꯇꯧꯕ ꯉꯝꯃꯣꯏꯗꯕ ꯂꯩꯇꯦꯗ ꯑꯗꯣ ꯆꯦ ꯁꯥꯔꯗ ꯑꯩꯈꯣꯏꯒꯤ ꯃꯔꯝꯗ ꯀꯩꯀꯩ ꯍꯥꯏꯈꯤꯒꯦ ꯀꯩꯁꯨ ꯑꯍꯦꯟꯕꯗꯤ ꯍꯥꯏꯈꯤꯗꯦꯗ ꯑꯗꯨꯝ ꯑꯦꯛꯖꯥꯝꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨꯅ ꯐꯖꯅ ꯇꯥꯛꯄꯤꯌꯨꯅ ꯍꯥꯏꯈꯤꯕꯅꯤ ꯆꯦ ꯁꯦꯡꯗꯤ ꯁꯦꯡꯉꯦꯀꯣ ꯍꯣꯏ ꯑꯝꯅꯤ ꯑꯩ ꯀꯩꯁꯨ ꯑꯍꯦꯟꯕ ꯍꯥꯏꯖꯟꯗꯦꯀꯣ ꯑꯗꯣ ꯆꯦ ꯃꯥꯂꯦꯝꯁꯦ ꯆꯦꯅ ꯅꯨꯄꯥ ꯑꯇꯣꯞꯄ ꯀꯣꯏꯈ꯭ꯔꯦꯅ ꯌꯥꯝ ꯁꯥꯎꯋꯦꯕ ꯑꯗꯩ ꯃꯥꯁꯦ ꯑꯦꯛꯖꯥꯝ ꯃꯌꯥꯁꯤꯗ ꯂꯥꯏꯔꯤꯛꯁꯨ ꯄꯥꯕ ꯆꯪꯗ꯭ꯔꯤ ꯆꯥꯕ ꯊꯛꯄꯁꯨ ꯑꯝꯇ ꯆꯪꯗ꯭ꯔꯕꯅꯤ ꯃꯁꯥꯁꯦ ꯁꯣꯟꯖꯤꯜꯂꯤ ꯑꯗꯣ ꯆꯦ ꯆꯤꯆꯦꯅ ꯍꯥꯏꯗ꯭ꯔꯗꯤ ꯃꯥ ꯌꯥꯔꯔꯣꯏꯕ ꯑꯗꯨꯅ ꯂꯦꯇꯔ ꯑꯝꯇꯪ ꯏꯔꯒ ꯄꯤꯔꯛꯀꯦꯔꯥ ꯆꯤꯆꯦꯗꯨ ꯅꯨꯄꯥ ꯀꯣꯏꯗꯦ ꯑꯩꯈꯣꯏꯅ ꯍꯥꯏꯖꯤꯟꯕꯅꯤ ꯅꯪ ꯂꯥꯟꯅ ꯈꯟꯅꯨ ꯆꯥꯎꯊꯣꯛꯎ ꯀꯥꯏꯅ ꯅꯨꯡꯁꯤꯅ ꯈꯔ ꯍꯥꯏꯕꯤꯔꯛꯑꯣ ꯍꯣꯏꯅꯦ ꯏꯔꯛꯀꯦꯅꯦ ꯑꯗꯣ ꯀꯅꯥꯗ ꯄꯤꯅꯤ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯂꯥꯛꯑꯣ ꯄꯨꯡ 2 ꯁ꯭ꯋꯥꯏꯗ ꯑꯩꯅ ꯊꯣꯛꯄ ꯉꯝꯅꯕ ꯊꯣꯛꯂꯛꯑꯒꯦ ꯑꯗꯨꯒ ꯄꯤꯔꯝꯃꯣ ꯍꯣꯏ ꯍꯣꯔꯦꯟ ꯊꯦꯡꯅꯔꯁꯤꯀꯣ ꯑꯗꯨꯗꯤ ꯍꯣꯏ ꯆꯦ ꯍꯤꯌꯥꯏꯅ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯁ ꯃꯪꯂꯣ ꯇꯥꯏꯕꯪꯂꯣ ꯑꯩꯅ ꯇꯥꯔꯤ ꯄꯥꯎꯁꯤꯕꯣ ꯅꯠꯇꯦ ꯑꯗꯨꯏ ꯑꯉꯥꯡꯗꯨꯅ ꯑꯩꯁꯤ ꯅꯨꯡꯁꯤꯔꯝꯃꯦꯕ ꯑꯩꯗꯤ ꯍꯔꯥꯎꯕꯅ ꯁꯤꯔꯦꯗ ꯑꯩ ꯀꯩꯗꯧꯅꯦ ꯅꯠꯇꯦ ꯃꯥꯅ ꯍꯧꯖꯤꯛ ꯂꯦꯇꯔ ꯏꯔꯛꯑꯣ ꯍꯥꯏꯗꯣ ꯀꯩꯀꯩ ꯍꯥꯏꯅꯤ ꯀꯥꯟꯅꯗꯦ ꯅꯨꯄꯤꯗ ꯀꯣꯜ ꯇꯧꯁꯤꯟꯒꯦ ꯃꯥꯒ ꯇꯥꯟꯅꯔꯒ ꯏꯔꯒꯦ ꯑꯩ ꯏꯇꯣꯝꯗꯅ ꯇꯧꯕ ꯑꯣꯏꯔꯔꯣꯏꯕ ꯍꯦꯟꯊꯣꯏꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯑꯃꯗꯨꯁꯨ ꯐꯣꯟꯒꯤ ꯃꯤꯅꯤꯅ ꯑꯗꯨꯝ ꯄꯥꯏꯈꯠꯂꯛꯏ
ꯅꯨꯄꯤ ꯑꯩꯈꯣꯏꯗ ꯑꯝꯇ ꯂꯥꯛꯑꯣ ꯀꯩꯗꯧꯔꯒꯦ ꯂꯥꯛꯇ ꯂꯥꯛꯑꯣ ꯄꯥꯎ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯩꯔꯦꯕ ꯀꯩ ꯄꯥꯎꯅꯣ ꯍꯥꯏꯔꯛꯑꯣ ꯌꯨꯝꯗ ꯂꯥꯛꯑꯣ ꯑꯗꯨꯒ ꯍꯥꯏꯔꯒꯦ ꯐꯣꯟꯗ ꯁꯨꯝ ꯍꯥꯏꯔꯛꯑꯣ ꯀꯩꯗꯧꯔꯒꯦ ꯑꯁ ꯌꯨꯝꯗ ꯂꯥꯛꯑꯣꯅꯤ ꯑꯗꯨꯒ ꯍꯥꯏꯔꯒꯦ ꯌꯥꯝ ꯂꯨꯕ ꯋꯥꯅꯤ ꯀꯣꯂꯦꯖ ꯆꯠꯂꯣꯏꯗ꯭ꯔꯥ ꯍꯥꯏꯁꯤꯅ ꯀꯣꯂꯦꯖꯀ ꯂꯥꯏꯔꯤ ꯑꯝꯇ ꯂꯥꯛꯑꯣ ꯑꯩ ꯀꯣꯂꯦꯖ ꯂꯣꯏꯁꯤꯟꯒꯦ ꯇꯧꯔꯤꯕ ꯂꯣꯏꯁꯤꯟꯈꯤꯅꯨ ꯂꯥꯛꯑꯣꯅꯤ ꯀꯩꯗꯧꯔꯒꯦ ꯃꯤ ꯅꯨꯄꯤ ꯅꯪꯕꯣ ꯂꯥꯛꯑꯣꯗꯤ ꯂꯥꯛꯑꯣ ꯍꯣꯏꯁꯦ ꯂꯥꯛꯇ ꯂꯥꯛꯆꯔꯒꯦ ꯊꯝꯃꯣ ꯁꯂꯥꯎꯀꯣ ꯍꯣꯏ ꯑꯝꯅꯤ ꯍꯦꯟꯊꯣꯏꯁꯨ ꯀꯨꯏꯍꯧꯗꯦ ꯂꯥꯛꯑꯒꯦ ꯍꯥꯏꯈꯤꯕꯒ ꯀꯨꯏꯍꯧꯗ ꯌꯧꯔꯛꯄꯅ ꯍꯥꯜꯂꯤ ꯒꯦꯠꯇꯣ ꯍꯥꯡꯗꯨꯅ ꯆꯪꯂꯛꯏ ꯁꯨꯃꯥꯡꯗꯒꯤ ꯍꯦꯛꯇ ꯂꯦꯞꯂꯒ ꯂꯦꯞꯀꯧ ꯀꯧꯏ ꯅꯨꯄꯤꯌꯥ ꯑꯣ ꯁꯠ ꯆꯪꯉꯣ ꯂꯥꯛꯑꯣ ꯍꯦꯟꯊꯣꯏ ꯐ꯭ꯔꯞ ꯆꯪꯂꯛꯏ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯑꯉꯥꯡꯗꯣ ꯀꯅꯥꯏ ꯑꯉꯥꯡꯅꯣ ꯑꯁ ꯑꯉꯥꯡꯗꯣ ꯈꯪꯗ꯭ꯔꯣ ꯀꯔꯝꯕ ꯑꯉꯥꯡꯅꯣ ꯀꯅꯥꯏ ꯃꯆꯥꯅꯣ ꯀꯥꯏꯗꯩꯅꯣ ꯍꯥꯏꯕ ꯑꯉꯥꯡꯗꯤ ꯑꯉꯥꯡ ꯉꯥꯛꯇꯅꯤ ꯀꯩꯅꯣ ꯑꯉꯥꯡꯗꯣ ꯁꯨꯝ ꯇꯧ ꯂꯩꯌꯦꯕ ꯑꯁ ꯑꯩꯅ ꯍꯥꯏꯕ ꯂꯝꯈꯥꯏꯒꯤ ꯑꯉꯥꯡꯗꯣ ꯑꯣ ꯅꯪꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯨꯔꯣ ꯑꯗꯨ ꯀꯩꯗꯧꯔꯕ ꯑꯩꯅ ꯃꯥ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯌꯥꯔꯦꯌꯦ ꯀꯅꯥꯅ ꯍꯥꯏꯔꯛꯏꯕ ꯃꯥꯒ ꯇꯤꯟꯅꯕ ꯑꯊꯣꯏꯕꯗꯣ ꯃꯥꯅ ꯍꯧꯖꯤꯛꯇ ꯀꯣꯜ ꯇꯧꯔꯛꯑꯝꯃꯤꯅꯦ ꯍꯥꯏꯔꯒ ꯑꯊꯣꯏꯕꯅ ꯍꯥꯏꯔꯛꯄ ꯋꯥꯔꯤꯗꯨ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ ꯑꯗꯨꯗꯤ ꯌꯥꯝ ꯐꯔꯦ ꯀꯩꯅꯣ ꯅꯪꯅ ꯄꯥꯝꯖꯕꯗꯣ ꯃꯥꯅꯁꯨ ꯅꯪ ꯄꯥꯝꯃꯕꯅꯤꯅ ꯑꯗꯣ ꯍꯧꯖꯤꯛ ꯂꯦꯇꯔ ꯏꯗꯣꯏꯁꯦ ꯀꯃꯥꯏꯅ ꯏꯌꯨꯒꯦ ꯈꯪꯗꯦꯍꯦ ꯑꯩꯈꯣꯏ ꯂꯦꯇꯔꯒꯤ ꯏꯔꯥꯗ ꯌꯥꯎꯔꯛꯇꯦ ꯑꯩꯈꯣꯏꯗꯤ ꯃꯣꯕꯥꯏꯜꯒꯤ ꯏꯔꯥꯗ ꯈꯪꯉꯕ꯭ꯔꯥ ꯑꯗꯣ ꯁꯨꯝ ꯀꯃꯥꯏ ꯍꯥꯏꯕ ꯌꯥꯏ ꯍꯥꯏꯕꯗꯨꯗꯤ ꯅꯪꯁꯨ ꯈꯔ ꯍꯥꯏꯕ ꯌꯥꯏꯗꯅ ꯈꯪꯗꯤꯌꯦ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯋꯥꯒ ꯅꯪ ꯀꯧꯕꯩ ꯀꯩꯝ ꯀꯥꯟꯗꯦꯍꯦ ꯑꯁꯦꯡꯕꯩ ꯍꯩꯇꯦꯕ ꯍꯩꯇꯕ ꯄꯣꯠꯇꯗꯤ ꯑꯩ ꯀꯃꯥꯏꯅ ꯑꯍꯩꯕꯤ ꯁꯥꯎ ꯍꯥꯏꯅꯣ ꯌꯥꯔꯦ ꯅꯪ ꯈꯪꯉꯦ ꯍꯥꯏꯔꯒ ꯍꯤꯌꯥꯏꯅꯨ ꯄꯦꯟ ꯑꯃ ꯄꯥꯏꯔꯒ ꯂꯦꯇꯔꯗꯨ ꯏꯕ ꯍꯧꯏ ꯈꯔ ꯏꯕ ꯑꯃꯨꯛ ꯍꯧꯏ ꯈꯔ ꯑꯃꯨꯛ ꯏꯕꯒ ꯁꯦꯒꯥꯏ ꯆꯦꯅꯥ ꯐꯅ ꯌꯥꯝꯃꯤ ꯃꯥꯅ ꯍꯨꯟꯗꯣꯛꯂꯤꯁꯤ ꯏꯃꯨꯡꯗꯣ ꯑꯉꯧꯕ ꯆꯦꯕꯥꯡꯇꯅ ꯄꯨꯡꯆꯥꯏ ꯆꯥꯏꯔꯦ